Manipur su Sadbhavna Divas Pangthokre Lilong Awang Lekai de Lupa Koti Chamag Hupurong Gi Oigadaba Brown Sugar Fagat Kibatan Noilena Factory Tugai Kiba Thawal Police Ki Team the reward free Dagani Haina Chief Minister Lautokre Amasong Umang Wamang Kok Thorakpa Amadi Lamlaki Sau Chek Singh Hatorakpa Mahusagi Akoibagi Fibamda Akaiba Lakbani Haina Forest Environment Minister Thanawdam Chamkumar Mayam Kurumzari, the Myang Bribs Impact News, the Kaidem Gentis in House Punjasi, Foggy Murba Pausing, Mayam the Pizari. Laibasiki, Quaidigi Naha, Oina Prime Minister Gi, Taugai, Yaramba, Laikidraba, Rajiv Gandhi, Mapokumona Lakpada, Laibak Sinbatuna, Sadvafna Divas, Pangtok Nabugum, Manipur Langak Nasu, Palan Tauram Pangtokre, Numit Karanigi Mamangda, Sel Oina Lupakoti Chamugum Puromgi, Oigadaba Brown Sugar, Fagat Kibutanatana. Potlam Singh Asibu Sunglamba Factory Tugai Kiba Thawal Police Team da Laingakna reward Pirgani Haina Chief Minister na Lautokre Ishagi Oizaba Thidana Miyamgi Kanba Madi Furup Natraga Lining Laisho Tongan Zarabasu Nungsi Chanana Punna Hingminaba Haibo Laikidraba Prime Minister Rajiv Gandhi Gi Wakalon Tung Inna Pangtok Liba Palan Thora Masigi Wahantok Mamutana Kangba Tangai Fade Haina Chief Minister na Fongdoki First MR ki banquet hall da pangthokiba thawramaduda atoi mithunglen gi warol piruduna Chief Minister Nongthomam Biren hai Lainga ki go to village mission gi manung channa fangfam thoklabasu all age pension fangdana leiramba chahi yamlaba ahal Lishing Kulom Kangatle Tongan ba Assembly Constituency dagi Kangatlaba ahal singasida pension asi fanghanaba laingak na lupa koti manga budget ta haptuna thamle achubada khudong chaba si fanghalagani haiki bangna makha taradun hai laingak asina chahi ani makhai mapung farakpa sida lam kayada kumang chauksina changsinba ngamlakliba si laingak te yauriba mihut singi lingjel manabagi thaugainani Code of Conduct na maram oiraga tha ahum mari chakot khongthang paikhatpa yadana lak leikibana chakot lamzel thintarabasu amukhanna khongzel yangna changsinnaba aikhoi punna hotnaminarasi haina phongdoki loinane status da gari macha siznariba miyamna helmet upagi hainabi thamnaba Chief Minister na appeal tawki helmet yaudana gari thauba mioi singda driving license khusinadaba amadi tinted glass nappa gari achauba singsu Athuba matamda normal transparent glass oina thamnaba amadi traffic police department na ahenba meeting changnaba mahangna phongdoki Madia pun belamdam ama sangkat na bahona di balai ngak tamiyam na positive oi wakalon sing phongdok birukuna hena khumang choksin na bahona batanja loksi maramadu ngasi ki palan thoram asigi wakalon adu maru oina lobjeraga lamdam masida leiriba kanglup singilu singba singamadi miyam punamakta aigi haiba wakalon thadokduna mahausagi nungsi chanaba mari amadi apunmagi saktam adu hena chetsin handuna saukhatba amadi tanglu leitaba lamdam ama semlasi haiba aina hona appeal tokjari masida lamdam masigi miyam gi thabuk tawbiriba civil society organization punamaksu mateng pangbirakani haiba gi asep thajaba thamjari inana punamasida isa gi ithaudang longnaba Nahunu wasak lomina batangai fade. Ngasigi Thoramadu Thoramapu Oikiba Deputy Chief Minister Yumnam Joy Kumar Nahai Furup Kaya Laiba Lonely Ketnaba Laiba Sigi Apunbagi Saktam Sagalakpa Taraiba Kongthang Nate State Asisu Furup Kaya Napunna Kundaminaba Lamdam Oibana Aikoi Maselgi Marakta Nungsi Chanaba Madi Tangdu Laitana Laiminaraba Matam Data Chakotpa Kunai Ama Oirakani Haiki Malemda Democracy Chatpa Chauba Laibak Singi Union da Yaurambagi Lam Kayada Ahogba Laklibani Democracy Chatpa Laibaga Siga Pulam Drabadi Ngasi Manipurna Chakot Liba Sigumna Oiram Dabasu Yai Haina Mahangna Makataki Nahat late ban adegi kanota dharna to adegi different kasagi blockade to ko mayam to dana koi Manipur si tata thom da natim is only koi gi hojik lay koi sarkar sino pai ko matung degi ni kitang ban blockade na sim khara hande ebise we need to realize the importance of this si torbo kan dani nasai chokat pa development for say unless and until you have peace you have stability later laibe abanate aduna koi punamak hai business so wakal thadimi Aro Vidap Rajiv Gandhi na Pamjama Banglan ase Mangpao na Manaba Nungsi Sanan Leminadra Leba Asigi Amato Big Sectum Chetsin Nanaba Equipana Makna
isa isagi ithongtang launana wasak lawrsi Umang wamang koktorakpa amadi lamlaki sa uchek sing hatorakpana mahusagi akoibagi fibam da akaiba lakpani haina Forest and Environment Minister Thongnauzam Shyamkumar na phongdokre. Wafamasi ngasi uripok BJP mandal na sinduna iroi semba Chamalogi EYDC ground da pangtokhiba u chara thabagi thoramda minister na phongdokhibani minister na makatan hai mahusagi akoibagi fibam da akaiba lakliba si koknaba chingpa turel kannaba hotnaba amadi u chara paktakna thaduna mapung marai fanaba chawnaba hotnaba tangai fade haina phongdokhi u chara thabagi thoram aduda Green Mission Manipur gi brand ambassador Ilangbam Valentina Susarkyaki Isona pira ko gele pham male prithvi si isana thuai je bisan bi blak de ngasi di male malai ba mioi punna mangna ngasi di jaga ba isin kanna chawba jaga ma dana ikang thokpa jaga ba nongsi kanna sitpa jaga ma da tongan thoi me kari gana da ngase ki nesa na koi da mioi bi la darat pa kari gana da noi mioi bi na koi gyan ta matam boire natra ka de koi sona pi ba sumba male prithvi se si noi leibe yaro he ba khudam makhala ma kuda padum be ithil inot am sengren makhalam ni mipung kudi mona u thabagi wakhalon lakpa amadi singpat toren preserve tobagi ngangi wakhalon lakpa si manglong changsin bagi khudam amana CFNPD Level Welfare Association na makogi sinmi singi kusumal mari lainaba sing na matam chana PB dabadagini haiduna Jeribam FCI godown na thabak suba lepagi khongjang changsin khiba adu United People's Front na nungai taba phongdorokli front asina thadrokpa cherol da matam chana sinmi singi kusumal pithok taba haiba si makhoibu hanthaba thakta yengbi bagi mathakta ikai khumnabi dabani FCI Jeribam gi contractor oriba mathai Enterprises na athuba matamda mapal lamdagi sinmi nekpagi mahutta yanaba puraknaba hotnabiu amadi khutsumal pithokpiu haina cherol asina makatari Nongmagi Oiba National Seminar on Manipuri Language in the Global Context DM College of Arts the Pangtokre Seminar adu DM College of Arts DMU amadi YK College Wangjing anina khutsam naduna pangtokhibani Tharamaduna College asige Principal Dr. Chungkham Shilaran Mani Manipuri Sahitya Parishad ki President IS Kangjam amadi YK College ki Principal Dr. Soibam Giri Singh Susarkyaki India के Prime Minister Oremba Laikhidraba Rajiv Gandhi की हुंपुत्रागा मंगालक सुबह मपोकुमोन का मरी लेने ना मणिपुर प्रदेश यूथ कांग्रेस कमेटी ना सिंधुना ब्लड डोनेशन कैंप अमर रेम्स ता पांगथोक्रे कैंप अदुगा मरी लेने ना MPCC के प्रेसिडेंट गायखांगम ना हाई Laikhidraba लेबास के Prime Minister Rajiv Gandhi इसी हिंगलिंगे मतमदा की हौना लाइरबा मियामबु याइफनबा अमदी अपुनबा इंडिया अमगी मंगलांदा थबक तोरबा लुचिंगबा अमनी असिकुंबा लुचिंगबा सिना Pamzaramba awaba taraba amadi lairaba miyamda mateng pangba haiba wakhalon adu matung ina ngasigi EPB gi kemasi pangthokpari hairi ngasi miyoi yangkhairomna idan tawki Rajiv Jibu ikai khonu utchaba aduga ma nungsiba utpa eba asin tobimen khamba utpa oina ngasi youth congress Manipur Pradesh Youth Congress Committee simbi langbi dana asimba blood donation camp se pangthoi sida ekoi ibong ibe missing na youth congress ki services sing na koi anagumba accident da khangde anaba da khangde I pi bangam da ba I dakar le rakpa aduga matamda anaba sing sim apun si se kanbe ngamne makta hajana masi sumba Rajiv ji gi mapok nimit asibu ningsingbo oina se masigi blood donation camp se organize tawjabani Nupi Singbo import taunabagi pandamda resource community development initiative na puthokpa Lainaga Nungthang Beatles with Hammer haina mingthonba documentary film mangasi Manipur gi Governor Dr. Nachma Heptula na release tawkre Imphal gi Rajbhavan da pangthokiba release tawbagi thoramadu da Governor na hai Manipuri nupi sing asi mahausa na empower tawraba nupi ngaktani makhoi be recognition tawbagi mathau ta te haina Manipuri nupi singbu Governor na singthaki Ngasi release tawkiba documentary film asigi director na KS Bishwamitrani producer amasung writer na H Ishwari film asida Jasmine
Tilangbam amadi Binodini na maruiba saktam langli. Film asida Imphal West ki manung chana leiba Kangabam Laikai da leiriba nupi artisans singna makuta nungthang paiduna nat ki oiba likon saduna hingna ba hotna ba tanatana lamdam asigi chatnabi amadi nat ngaktuna thamna ba hotna ba da lauriba thodang sing utli. Yes, women in Manipur are empowered. They don't need more empowerment, they only need recognition. That people should recognize their talent and their abilities. And I'm happy that this film will go a very long way for the people to understand the art and culture of Manipur and how beautiful jewelry. The women sitting at home, I didn't see much of equipment with them. It was one hammer and a forceps that with that they were working. And I congratulate the producer and the director of the film. Patang sai sa break am lozage break ki matung da bulletin asigi makata pau singaloi ne khoyam tun hanjar ke impact news meet eng ta du lebiyo. Break ki matung mayam bom kana taram mokchari. Union Minister of Civil Aviation Hardip Singh Puri na Itanagar gi Holongi Airport kumzalising an kungani thoi gi Mars kuntraga ma thoi fawda loishina ba padam thamli hairi. State aduda Civil Aviation gi Fibam Hardip Singh Puri ga Arunachal Pradesh ki Chief Secretary Naresh Kumar ga loinena video conference ki kuthang da yengsilaba matung wafamasi Puri na fodokibani. Panbayai Prime Minister Narendra Modi na chahi asigi haukiba February mapanda Itanagar gi Holongi da leiba Greenfield Airport asigi foundation stone yokibani. Hardip Singh Puri na regional connectivity scheme gi makada Tezu Guwahati amasung Tezu Jorhat ani gi marakta flight connectivity sing asi chahi asigi manungda hauragani haina fongdoki. Loinana Tezu Airport asi mathau taunaba Airport Authority of India dagi ayaba hanana pi krabani hairi. Laibasigi Hana Prime Minister Uramba Rajiv Gandhi ki humputraga mangarak suba mapokumon da ngasi laibasina luchingba sigi mafam da ikai khomna botli. Numidas ga mari leinana ngasi laibasi tongan ba mafam kya da thorong kaya pangthoknari. Laibasi konong New Delhi da laiba Veer Bhumi da Rajiv Gandhi ki commemorative program amasu pangthoki. Thoramadu da Congress Party ki interim President Sonia Gandhi, former Prime Minister Dr. Manmohan Singh, Rahul Gandhi amadi Priyanka Gandhi Vadrayauna luchingba kyan ikai khumnaki. Numidas ka mari lainana Laibasi ki Prime Minister Narendra Modi na Twitter da hanana Laibasi ki Prime Minister Oiramba Rajiv Gandhi ki mafam da ikai khumna utakli. Panbayai Rajiv Gandhi Laibasi ki Prime Minister oina kumza lising chamapal marfo mari dagi lising chamapal ga marfo ga mapan fauba thaupuram kibani. Jammu sung Kashmir gi Srinagar district ta leiba primary school sing hangdokraba matung Kashmir tampak ta leiba middle level da school sing hayeng dagi hangdoknaba leingak na warep laukre wafamasi ngarang information director Dr. Shahid Seharis Asgar na makok thongbo official singa Srinagar da pangthokiba mifam amata phongdokibani. Official gi matung ina ngarang ningthokaba numita Srinagar da leiba primary level school sing hangdokpada staff na chingba lakhiba aduna Kashmir da leiba middle school hangba yare haina takpani haiki. Junior National Pancake Silat Championship listing ni taraga mapanda sarok yanab gi damag Manipur gi Sanare Singh Amritsar gi damag ngasi Imphal thadokre Indian Pancake Silat Federation gi lamjing makhada Pancake Silat Association Punjab na sin August raga nipan dagi haugduna August kun gamathoi fawwa chathagadurba Junior National Pancake Silat Championship listing ni taraga mapana sigi damag Manipur gi nupa macha amadi nupi macha Sanare taraga mari official manga punna miyoi taraga mapanna saba Manipur gi team adu ngasi North AOC dagi Pancake Silat Association Manipur gi President Laishram Shyam Kumar na lamthaki. Championship asida Manipur team na semi artistic amadi tanding masana sing da sarok yabaga loinana team masina chaw na mai pakani haibagi thajabasu Pancake Silat Association Manipur na thamlokli. और द बुलेटिन से हेडलाइंस जमना मैं थमजगे Manipur da su sadvapna diwas pangthokre lilong awang lekai da lupa koti chamag humpurom gi oigadaba brown suga pagat kiba da loina na factory tugai kiba Thawal police ki team da reward pira gani haina
ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯔꯛꯄ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯁꯥꯎ ꯆꯦꯛꯁꯤꯡ ꯍꯥꯠꯇꯣꯔꯛꯄꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯔꯦꯁ ꯏꯟꯚꯥꯏꯔꯟꯃꯦꯟ ꯃꯤꯅꯤꯁꯇꯔ ꯊꯣꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏ